Hello, chinaw ma'am. Hello, ay ngasi ako ni pasuti hangre ba do ay na tender jaw chatli ba ko hangna do re ba ko bani je do horen tender dai gan na hala ko tara ga ai tera police station na ma ne ma ki se chat mai mra chat kane ba do hoji ngasi na su lore na suti do do ngasi hoji ma cycle la thin bi dai tauri ai ngonda kaji dor ba tama tama cycle da hoji thin bi re ba ko ngasi na thin bi sina lore thang dai di do mu tuk tuk ki da chat ro ba ni Suno nga ite. Se. Wangang pre ngasi. Kanga nga muna wa ngasi na sulo le video ta. Kan ngai pre. An thangau doi je jan pi thangau doi je na jan pi kai kai hai ra muna ka. Noni mak phajana lai ngai na lai. Sine harap te ana ana yaw dana lai. Yan ta na lai. Papa. Oh. Nhưng đây video nó mới sang ta nào nhưng nó mì se. Hoi hoi. Channel tu tang ni ba ma cha cheng e channel tang hong na bai na. Ngai te lai. Còn nữa cô ra đó tôi nó ngày tập lại kìa. Hả? Harap doi ni. Cái gì đó đó? Ê. Chinaw ma'am ai je khoi nu pa phang na ba lai ba ko khoi nu pa to ma di zau ram tri ba. Ai tender zau ra ga lui ra ga lai ne ba ko ji pung je 6 se la e. Do ji ma lak pa ngai de ba ko. Chalai re chinaw ma'am khoi nu pa ji train tong re tha dri pung kya da tha doi do. 6:30. 6:30 da tha ne. makhut ti na 6:45 ba ko je hok to ko oi ra mi ba ngasi. Sona channel su tang magi ne hobe hobe ai doi ai mu zum da chat pa gi mu hobe hobe tong na ba da ha. Bok no pra na jam. Sana bijo kan na kapi ma train to ma da ki da na no ma train tha ji ba to ngi ne ba hai ta ro ko je lam dai ji ma ko mu ko je ngi chana pe se train to ma da ki ta ni ji ne ko mu lo ba la wa yo na itu ke ji chana pe na kap le ba मेडिकल रिपोर्ट वगैरह लेके नहीं तो मेरे से बात nang bhajan chalu hum bra अपलोड करने का टाइम आ गया ठीक है jara ka ya bra Okay, salam. nang ma tha ta ro pe ja वो तो थी लेकिन फिर भी ना Sinau ma'am ji khoi halle akhoi ni pa thama me ba ko inang nu pa sina angang pam bi de angang je nuk cha phajar ro sak to rasi lai yo no ka da ga kai ga ni de ni pa na ta dau na nu sunu ngai de ngase da ji chik chi ani ta ngai lau na na khana na no mi na na lai ram ba do ji ti hangaro Sinau ma'am ai se wa hai di video se ai ngarang akhoi na pa train da ka khala matun da halaga ai lobo se ngamdre video tu gi makha ta video mathe ka thamam ge haina ne video se ai lojaba ne ba ko ngara akhoi nu pa se thamam me haidi akhoi nu pa se samaina tawre ai se tender jawo chatle ko pung ani dagi mana pung manga dai khoi nang pa do akhoi don chobi macha ni pa do ma ka lak minare ba ko da ina tender se jaw na tender se lokal lore lokal tender lokoi matang joi haire ko tender se lokal loi ba ka pung manga makhai tare manga makhai dagi ai ranipur dagi baskan ji lai baskan direct ai terapur ba chatle ko reserve taro ko auto driver su jamna pha ba oina thengna kare ai ngona ngarang numse do magi train sina 6:30 gi oi haina ne train gi ticket siga i ba ko do ai ne pung se 5:30 de thokpani nangaroi tra aina jang khale do isorna chanbidana ma ka so nang na halle plus magi paisa lupa su loina sual le ba ko ado sumaina tawre haidi aina hana bu zawrure ba station jiga ko terapur station jiga ne ba mangna aina jawra mata da minute 15 minutes matung da ma se jawre ba mamu adai phangna nga ware sanare adai ichanu pi ju makhut che ngarang numit che ai se marang jarang khra oire chanau su tang ye ba ko ma lai ngai da chanau chenga no bura cha ja ho sanoi na ma lai na chanau su tang ye aduga gidi chanau su tang ye do di magi chatpai su marang jarang loisan bagi chanau tang bagi su lai gi tin ye kat bagi ade akhoi myang thong bagi cha bagi mu tawre ai mu rani pur chat bagi mu ready oina ba haina ne rani pur chat ai mu rani pur chat bagi loisan baga khosan baga tawdana ai se kano tawre ba chin bagi mar sika angang se ai jeng ba ngamdre ba ko aduga gidi मासे फाबुंग तुम चोंगना साना लै फाबुंगसे मा चोंगना साना मतने मासे कैदौरबा खंदे खुजी थिजनदना मासे तुसल्ले फाबुंग चोंथरकवासे तुसन्दना मखुचे नाना मा कप्पेबा ना कप्पसे ngahang लेर मतुंगदा मा फारे कप्पसे अदि आइगा मो बसकानी चटपगी कैनो तौरे बसकानी हाइदि जुमदा चटपगी ने
ꯒꯥꯔꯤ ꯕꯁꯀꯥꯟꯗꯤ ꯒꯥꯔꯤ ꯐꯥꯅ ꯈꯣꯠꯅ ꯇꯧꯕꯁꯤꯒꯤ ꯃꯥ ꯑꯃꯨꯛꯇꯪ ꯅꯥꯕꯁꯦ ꯍꯧꯒꯠꯂꯛꯑꯦꯕ ꯒꯥꯔꯤ ꯃꯅꯨꯡꯁꯤꯒ ꯃꯈꯨꯠꯁꯦ ꯂꯦꯡꯕ ꯖꯥꯠꯗ ꯑꯩꯅ ꯍꯣꯏ ꯃꯥ ꯇꯦꯟꯗꯔꯁꯨ ꯊꯦꯡꯉꯦ ꯑꯩꯕꯨ ꯂꯥꯎꯕ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯅ ꯑꯗ ꯑꯩꯅ ꯃꯃꯥꯁꯦ ꯀꯧꯔꯦꯕ ꯃꯃꯥ ꯅꯪ ꯕꯁꯀꯥꯟꯗꯤ ꯂꯩꯔꯝꯃꯣ ꯈꯣꯟꯗꯣꯟꯗ ꯂꯩꯔꯝꯃꯣ ꯑꯩ ꯑꯉꯥꯡꯁꯦ ꯃꯈꯨꯠꯁꯦ ꯄꯣꯞꯄꯤꯔꯛꯀꯗꯣꯏꯅꯣ ꯍꯟꯗꯛ ꯇꯨꯁꯜꯂꯨꯔꯦ ꯑꯗꯣ ꯅꯪ ꯁꯦꯝꯃꯝꯃꯣ ꯃꯈꯨꯠꯁꯦ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯑꯩ ꯇꯦꯟꯗꯔ ꯌꯥꯎꯕ ꯆꯠꯂꯦ ꯍꯜꯂꯛꯄꯗ ꯑꯉꯥꯡꯁꯦ ꯃꯈꯨꯠꯁꯦ ꯍꯤꯛꯇꯣꯛꯄ ꯑꯣꯏꯔꯝꯃꯦꯕ ꯈꯪꯉꯕ ꯍꯤꯛꯇꯣꯛꯇꯅ ꯃꯥꯁꯦ ꯃꯈꯨꯠꯁꯦ ꯍꯤꯛꯇꯣꯛꯇꯅ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯃꯃꯥꯅ ꯁꯝꯖꯟꯕꯤꯅꯅꯦ ꯍꯥꯏꯗꯤ ꯕꯅꯥꯏꯅ ꯂꯣꯏꯅ ꯄꯣꯔꯛꯑꯦꯕ ꯃꯈꯨꯠꯁꯦ ꯍꯥꯏꯗꯤ ꯁꯝꯖꯟꯗꯅ ꯁꯦꯝꯗꯅ ꯂꯣꯏꯅ ꯃꯃꯥꯅ ꯄꯨꯕꯤꯔꯛꯑꯝꯃꯦ ꯑꯩꯒ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯌꯨꯝꯗꯩꯗꯨꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯥꯒ ꯆꯠꯂꯝꯗꯥꯏꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡꯗꯣ ꯃꯈꯨꯠ ꯇꯦꯛꯅ ꯈꯣꯠꯅ ꯎꯕꯗꯣ ꯃꯥ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇ꯭ꯔꯦꯟ ꯃꯅꯨꯡꯗꯨꯒꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯊꯣꯛꯑꯝꯗꯥꯏ ꯄꯨꯡ 2 ꯊꯣꯛꯄꯁꯤꯁꯨ ꯃꯥ ꯀꯞꯄꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯤꯡꯖꯩꯌꯦꯕ ꯑꯩꯁꯦ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯨꯒꯜꯂꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯑꯉꯥꯡꯒ ꯐꯨꯒꯟꯗꯦ ꯁꯥꯎꯁꯨ ꯁꯥꯎꯒꯟꯗꯦ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅꯁꯨ ꯀꯞꯄ ꯈꯨꯗꯤꯡ ꯄꯄꯥ ꯃꯄꯥꯅ ꯀꯧꯔ ꯀꯞꯆꯩꯌꯦꯕ ꯑꯗꯣ ꯃꯆꯥꯁꯦ ꯃꯥ ꯊꯥꯗꯣꯛ ꯆꯠꯄꯗꯨꯒ ꯃꯥ ꯅꯨꯡꯉꯥꯏꯖꯗꯗꯅꯅꯦ ꯃꯆꯥꯁꯦ ꯀꯣꯜꯂ ꯃꯥ ꯀꯞꯄꯦꯕ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯀꯞꯄꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯞꯄꯕꯅꯤꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗꯁꯨ ꯀꯞꯄꯕꯅꯤ ꯀꯣꯛꯁꯦ ꯆꯤꯛꯑꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯞꯅꯤꯡ ꯇꯧꯅ ꯈꯥꯡꯕꯗꯣ ꯈꯣꯠꯄꯗꯣ ꯇꯧꯕꯗꯣ ꯑꯩꯁꯦ ꯀꯣꯛꯁꯦ ꯆꯤꯛꯇꯅ ꯉꯔꯥꯡꯗ ꯍꯜꯂꯛꯑꯒ ꯑꯉꯥꯡ ꯃꯈꯨꯠꯀ ꯇꯦꯛꯄꯗꯨꯒ ꯍꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯂꯧꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯂꯣꯏꯔꯦꯅ ꯋꯥꯔꯤꯁꯤꯃ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯇꯦꯟꯗꯔ ꯑꯣꯛꯂꯛ ꯉꯁꯤ ꯇꯦꯟꯗꯔ ꯉꯔꯥꯡꯒꯤ ꯇꯦꯟꯗꯔꯁꯦ ꯑꯣꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯁꯤ ꯔꯣꯃꯥꯟꯌꯥ ꯆꯠꯇꯣꯏꯁꯤ ꯀꯦꯟꯁꯦꯜ ꯑꯣꯏꯔꯝꯗꯣꯏꯅꯤ ꯏꯁꯣꯔꯒꯤ ꯄꯥꯇꯧꯅ ꯅꯤꯅꯦꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯔꯥꯅꯤꯄꯨꯔꯒꯤ ꯅꯤꯅꯦ ꯑꯣꯅꯤꯕ꯭ꯂꯥꯁꯦ ꯅꯣꯡꯃꯁꯨ ꯇꯦꯟꯗꯔꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯑꯩꯅ ꯃꯥꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯂꯧꯗꯕꯅꯤꯅ ꯐꯣꯇꯣꯗꯁꯨ ꯍꯥꯞꯄꯔꯣꯏ ꯅꯤꯅꯦ ꯑꯣꯅꯤꯕ꯭ꯂꯥꯁꯤꯅ ꯇꯦꯟꯗꯔꯁꯦ ꯃꯤꯡ ꯑꯅꯤꯃꯛ ꯂꯥꯎꯕꯤꯔꯛꯑꯦ ꯃꯤꯡ ꯑꯅꯤ ꯂꯥꯎꯗꯅ ꯄꯩꯁꯥꯁꯦ ꯑꯣꯛꯇꯅꯅꯦ ꯑꯗꯨꯒꯤ ꯑꯩ ꯏꯁꯥꯁꯦ ꯉꯦ ꯂꯥꯎꯔꯦꯕ ꯏꯁꯥꯁꯦ ꯑꯣ ꯍꯥꯏꯗꯤ ꯅꯤꯅꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯩꯁꯥꯁꯦ ꯐꯪꯕꯤꯔꯦꯀꯣ ꯍꯥꯏꯅ ꯈꯪꯉꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯆꯠꯄꯁꯤꯒ ꯃꯤ ꯃꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯇꯧꯕꯤꯔꯒꯁꯨ ꯄꯩꯁꯥ ꯈꯔ ꯑꯋꯥꯠꯄꯗꯣ ꯄꯩꯁꯥꯗꯤ ꯂꯣꯏꯅ ꯁꯨꯅ ꯂꯣꯏꯔꯒ ꯑꯗꯨꯝ 20-30 ꯋꯥꯠꯄꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯂꯧꯗ ꯁꯔꯨ ꯇꯦꯟꯗꯔ ꯂꯥꯎꯊꯣꯛꯑꯒ ꯑꯣꯏꯅ ꯇꯧꯕꯅ ꯐꯔꯦꯅ ꯅꯤꯅꯦꯁꯤꯅ ꯇꯦꯟꯗꯔꯁꯦ ꯂꯥꯎꯕꯤꯔꯦꯕ ꯑꯩꯅꯗꯤ ꯊꯦꯡꯉꯕꯅꯤꯅ ꯇꯦꯟꯗꯔ ꯃꯐꯝꯁꯦ ꯌꯧꯕꯁꯦ ꯅꯪꯗꯕꯅꯤꯅ ꯇꯦꯟꯗꯔꯁꯦ ꯃꯥꯅ ꯂꯣꯏꯅ ꯂꯥꯎꯅꯕ ꯕꯤꯇꯥ ꯅꯪꯒꯤ ꯇꯦꯟꯗꯔꯁꯦ ꯑꯣꯛꯄ ꯑꯅꯤꯃꯛ ꯑꯣꯛꯑꯦ ꯅꯪꯅ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯔꯥꯎꯔꯦꯕ ꯑꯣ ꯑꯁ ꯑꯩꯈꯣই ꯅꯨꯄꯥ ꯆꯠꯄꯩꯁꯦ ꯏꯁꯣꯔꯁꯤꯅ ꯄꯨꯔꯥ ꯀꯜꯂꯦꯀꯣ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯃꯤꯒꯤ ꯑꯐꯕ ꯇꯧꯒꯗꯕꯅꯤ ꯃꯤꯅ ꯐꯅ ꯐꯠꯇꯕ ꯉꯥꯡꯉꯁꯨ ꯐꯠꯇꯕ ꯇꯧꯔꯁꯨ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯑꯐꯕ ꯃꯇꯦꯡ ꯇꯧꯔꯨꯕ ꯍꯥꯏꯁꯦ ꯉꯁꯤ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩꯅ ꯉꯁꯤ ꯃꯤꯉꯣꯟ ꯇꯧꯔꯁꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯤꯅꯁꯨ ꯑꯩꯉꯣꯟ ꯇꯧꯔꯛꯇꯣꯔꯤꯅꯦꯕ ꯉꯁꯤꯀꯣ ꯑꯩꯅ ꯉꯁꯤ ꯃꯤꯉꯣꯟ ꯇꯧꯔꯦꯅ ꯃꯤꯗꯨꯅ ꯍꯦꯜꯞꯇꯣ ꯍꯜꯂꯛꯇ꯭ꯔꯒꯁꯨ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔꯅꯗꯤ ꯁꯤ ꯃꯤꯁꯤꯗꯤ ꯁꯤꯒ ꯍꯦꯜꯞ ꯇꯧꯕꯅꯤꯅ ꯑꯩꯅ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯁꯨ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯅꯤꯅꯦ ꯑꯣꯅꯤꯕ꯭ꯂꯥꯁꯤꯁꯨ ꯑꯁꯤꯁꯨ ꯀꯅꯥꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯅꯤ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯂꯤꯔꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯁꯦ ꯃꯌꯥꯏ ꯂꯩꯀꯥꯏꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯋꯦ ꯂꯝꯕꯤꯗ ꯃꯦꯟ ꯁꯣꯔꯣꯛꯇ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯈꯥꯇꯣꯟ ꯑꯣꯏꯅ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯍꯧꯕꯅꯦꯕꯀꯣ ꯑꯩꯈꯣই ꯍꯧꯃꯤꯟꯅꯔꯛꯄꯅꯤꯅ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯅ ꯍꯦꯜꯞ ꯇꯧꯅꯒꯗꯕꯅꯤꯀꯣ ꯉꯁꯤ ꯌꯦꯡꯉꯣ ꯉꯔꯥꯡ ꯇꯦꯟꯗꯔꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤꯗꯃꯛꯇ ꯍꯦꯜꯞ ꯇꯧꯅꯤꯡꯉꯥꯏ ꯃꯤ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯇꯦꯟꯗꯔꯁꯦ ꯑꯣꯛꯄꯗꯣ ꯇꯥꯏꯃꯤꯡꯗꯣ ꯌꯧꯕꯗꯣ ꯅꯪꯅꯗ꯭ꯔꯕꯅꯤ ꯇꯦꯟꯗꯔꯁꯨ ꯑꯣꯛꯄ ꯅꯪꯍꯧꯔꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯏꯅꯦꯁꯤꯡꯁꯤꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯕꯅꯤꯅ ꯃꯣꯏꯅꯁꯨ ꯍꯥꯏꯗꯤ ꯂꯥꯎꯒꯗꯕ ꯀꯌꯥ ꯂꯩꯔꯁꯨ ꯂꯥꯎꯗ꯭ꯔꯦ ꯃꯤ ꯑꯃꯅꯤ ꯈꯛꯇꯪ ꯂꯥꯎꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣই ꯅꯤꯅꯦ ꯑꯣꯅꯤꯕ꯭ꯂꯥꯁꯤꯅ ꯂꯥꯎꯕꯤꯗꯅ ꯐꯪꯉꯦ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯑꯁꯤꯅꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯦꯜꯞ ꯌꯥꯝ ꯇꯧꯋꯤ ꯃꯥꯅ ꯉꯁꯤꯗꯨꯒꯤ ꯄꯣꯠꯇꯣ ꯂꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯆꯠꯄꯁꯦ ꯀꯦꯟꯁꯦꯜ ꯑꯣꯏꯗꯣꯏꯅꯦꯕ 1,53,000 ꯊꯤꯈ꯭ꯔꯤꯗꯨꯁꯨ ꯄꯨꯔꯥ ꯑꯔꯦꯝꯕꯗ ꯃꯥꯡꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯚꯤꯖꯥꯁꯦ ꯇꯣꯇꯦꯜꯗ 1,20,000ꯅꯦꯕ ꯃꯥꯏꯁꯦ ꯑꯗꯨꯅꯤꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯋꯥꯐꯝ ꯍꯥꯏꯕꯨ ꯁꯤ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯁꯦ ꯑꯁꯤꯁꯨ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯁꯦ ꯗꯦꯜꯂꯤꯗ ꯍꯌꯦꯡꯒꯗꯤ ꯌꯧꯕ ꯌꯥꯏ ꯗꯦꯠ 4ꯒꯤ ꯇꯤꯀꯦꯠꯅꯤ ꯔꯣꯃꯥꯅꯤꯌꯥꯒꯤ ꯈꯪꯉꯕ ꯑꯗꯣ ꯗꯦꯠ 3ꯗꯒꯤ ꯃꯥ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯣꯛꯇꯣꯏꯅꯤ ꯗꯦꯜꯂꯤꯗꯒꯤ ꯑꯗꯣ ꯃꯌꯥꯝꯅꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯆꯠꯂꯤꯁꯤꯁꯨ ꯃꯌꯥꯝꯅ ꯏꯁꯣꯔꯗ ꯑꯗꯨꯝ ꯊꯧꯅꯤꯕꯤꯌꯨꯕ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯈꯨꯗꯤ ꯊꯤꯕꯤꯗꯕ ꯍꯥꯏꯅꯅꯦ ꯗꯣꯁꯥ ꯂꯥꯡꯕꯟ ꯊꯣꯛꯄꯤꯗꯕ ꯍꯥꯏꯅ ꯁꯤꯅꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯤꯕꯤꯌꯨ ꯏꯁꯣꯔꯗ ꯃꯥꯒꯤ ꯖꯔꯅꯤ ꯆꯠꯄꯗ ꯃꯪꯒꯣꯜ ꯑꯣꯏꯕꯤꯕ ꯍꯥꯏꯅ ꯑꯗꯣ ꯁꯤꯒ ꯂꯩꯔꯁꯦ ꯑꯩꯈꯣꯏ ꯆꯟꯗꯨꯅ ꯂꯦꯞꯄꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯁꯦ ꯌꯦꯡꯉꯨꯇꯣꯁꯦ ꯁꯦ ꯃꯥꯏ ꯈꯨꯗꯥꯡꯁꯦ ꯁꯤꯒ ꯍꯤꯛꯇꯣꯛꯏꯅꯦꯕ ꯃꯥꯏ ꯁꯤꯒꯁꯦ ꯁꯤ ꯍꯥꯞꯄꯣꯅ ꯁꯅꯥꯅꯨ ꯁꯦ ꯁꯤꯅꯤꯁꯦ ꯃꯄꯥꯗꯨꯅꯅꯦ ꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯆꯠꯄ ꯃꯇꯝꯗ ꯁꯤꯒ ꯂꯦꯞꯄꯨ ꯁꯅꯥ ꯑꯃ ꯁꯦ ꯃꯁꯛꯇꯣ ꯌꯦꯡꯉꯨꯇꯣ ꯍꯣꯔꯦꯟ ꯅꯦꯆꯧꯕꯤꯅ ꯃꯦꯝꯊꯣꯏꯗꯣ ꯎꯏꯅꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯇꯣꯏꯕ ꯅꯍꯥꯟꯋꯥꯏ ꯅꯦꯆꯧꯕꯤꯅ ꯅꯃꯄꯥꯛꯄꯤꯅ ꯎꯔꯕꯁꯦ ꯑꯁꯤꯅꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯑꯗꯣ ꯅꯨꯡꯁꯤꯗꯕ ꯃꯤ ꯀꯌꯥ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅꯅꯦ ꯄꯨꯛꯆꯦꯜ
ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯤꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯕ ꯂꯩꯔꯝꯃꯒꯁꯨ ꯑꯗꯨꯝꯕ ꯃꯤ ꯀꯌꯥꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤꯗꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯀꯣꯇꯣ ꯀꯌꯥ ꯑꯃ ꯂꯩ ꯅꯨꯡꯁꯤꯅꯗꯕꯗꯁꯨ ꯀꯣꯇꯣ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤ ꯀꯌꯥ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅꯤꯡꯗ꯭ꯔꯒꯅ ꯅꯣꯏꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅꯤ ꯁꯦ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯒꯦ ꯁꯥꯄꯣꯟꯒ ꯂꯣꯏꯅ ꯑꯩꯒꯤ ꯑꯥꯔꯁꯦꯟ ꯁꯥꯄꯣꯟꯒꯗꯤ ꯏꯆꯥꯅꯨꯄꯤꯅ ꯊꯧꯗꯣꯛꯅ ꯄꯣꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ